Ngasi numidang wairam phongkiba pauniko pause degi maruoiba pau khara khangacherraga miyamda khudo tamjige Myanmar ga tainaba ngamkhaida nomai kapnabada Assam Rifles ki personnel ama sotuna laikanakre ngasi ayupung mapalam taba adwaida yumlo nariba Myanmar ga tainaba ngamkhaida Indian Security Force ki khupu amaga khulai paiba lalawba singa akamamongda nomai kapnakre haire Thaudo asiki matangda press na phangba pau amagi matung inna ngasi ayupung mapalam taba adwaida Kamjong district amasung Myanmar ga tainaba border pillar number 85-86 ki saruk ama oiriba kongkha thaba manaki yangang pokpida khuthonabagi thaudo adu thokibani haire pawasina makha taradun hai ahum suba Assam Rifles ki khupu amana mafam aduda operation sathanaba sangsiloba matam aduda Lairamba khulai paiba singna Assam Rifles da nomai kapsinduna darakibani haire Assam Rifles na su handuna maike animakta pungkha amaram akan mamongda nomai kapnaki nomai kapnaba aduda Assam Rifles personnel ama nomai na panbadegi Imphal gi CJ hospital da puraktuna laikanari haire soklaba Assam Rifles ki personnel adugi maming SP Shidu kawi haire makha tarakpa pauda Sakhangdaba singna phawai mai thadoklamle khundrapam SE manung chana leiba pukhaw na haru mamangda leiba pukhaw lokola paituna thamba lausa mangarom gi phawai sakhangdaba singna mai thadoklamle lawpham asigi mapuna pukhaw khabamdagi laisom samungaw kawi haire thonga si kanana kari maramgi mai thadoklambano haiba chapchana khangba ngamdri haire makha tarakpa pawda Union Home Minister na disturb area lauthokliba city khulngakliba maitei singbu phage amadi hatke haibani amuko haukiba sahi gi me ahumdagi haurakkiba Manipur gi tamthiraba irang asigi waroi simpuraknaba Government of India na masang oiba thaba amatta paikhati haduna Manipur gi punna hingminaba pamba miyamna lauduna laklingai cherak asida hauji Union Home Minister na disturb area lauthokliba city Manipur da thokdevi irang asi thamoi singna losingi haibagi natte Manipur gi apunbagi saktam kaiba yaroi haiduna khulngakliba maitei singbu phage hatke haibani kuki jo metan singna singthakta ki leptana bom nomai kapsil halakki haibani khulngakliba maitei singi moral down tongnaba amadi miyambu awafomda tanaba silakpa oibana nauna disturb area lauthorokpa asi leipak miyam hupna yaningdi haibadu utminasi haina All Manipur United Club Organization amukogi secretary publicity haisam pore mangangna khoyek piduna thadorakpa zero amana phongdorakli zero aduna makha taradun hai chahi ama hena maitei khulakta bom nomai masing thingamdana cookies meter sina kaptharakpada India government na nungairaba phiram amagumna yengduna lakhibani maramduna nomai bomgi chaitheng phangliba mafam singduda amukka disturb area gi chaitheng amu phangan bahaibase khunja singba anira awafomna tahanbani India government na tasena Manipur gi apumal saktam nga thambiba pamlabadi Manipur si yamna ingchik palamdam ama soidina oigani Manipur gi hauriba ihau irang mayam si Manipur gi apumbagi saktam kaidanabani amuko na sahi lisang sina Manipur gi apumbagi saktam kaidanaba honaduna laklaba su kanglu purukta yumphom oiduna semkiba organization kayana phongna Manipur thugana balauriba tauriba ase India lenga thoalibani Manipur ne India da tindringaida Manipur kaigani haibagi mi paiba amata Manipur gi miyamda leiramde hauzik Manipur da tholiba iranga sisu cookies maintenance singna Manipur thugai gi makhoi gi separate administration natraga union territory ama semgi haibadagini yamna phongna Manipur thugai gi haina cookies maintenance singna laurakpasi amuko na Manipur gi apunbagi saktam kaiba yaroi haiduna sahi kya changna lauduna thabak tawtuna lakhiba adugi ona tainavani maramduna Manipur thugainaba honarapu khudimak amuko na thengnaba haiba phirep adu sungong hongloi haire Manipur State Force singbu irang thokliba singi mafamsingda ningthina mathau tohandaba aduga tampaki langi saitheng nangliba mafamsingdasu khulngapa singbu mathau tawba yadanaba disturb area nauna lauthokliba du yamna michang mikhai naiba India lengaki thoksilni madu Manipur gi apumbagi saktam kaiba pamdaba miyamna karigumba mawong amatada yaningdi hairi
Makha tarakpa oina Kangla Paudagi maruoiba pau khara khangasaraga miyamda khudo tamjige CRPF na hatkhiba kukimetan-sing DNA test tawbada refugee ni khangkhre tha asigi taraga mathoida jiribamge Jakuradorda kukimetan taraga mathoi CRPF na hatkhiba adugi postmortem Assamgi Silchar Medical College da tawnaba thamlakhiba adugi DNA test tawkhre masigi matangda press na phangba thajaba yaba paung hairibade Silchar Medical College da marsingna asiba haksang taraga mathoi adu DNA test tawba yaroi haina Medical College asigi campus wangbada kuki singna protest tawringai jarakta asiba sing adu DNA test tawkhibani hairi DNA test adu da CRPF na hatkhiba kuki marmetan sing adugi DNA test adu da mapangi miyoi ngakta oiramba thengnakhre haina pawasin hairi adubu Silchar Medical College asigi oiba document sing de phongdokpa thengnadri makha tarakpa pauda jiribamgi Jakurado karongda leiba CRPF personnel sing da kukimetan singna landarakibagi thaudok NIA na thijilagani report Jiribam district ke Jakurado karongda leiba CRPF personnel sing da kukimetan singna landarakibagi thaung adu National Investigation Agency NIA na thijilagani hairi hiram asiga mai lenyana di sentiment na piba report amana hai haukiba tang taraga mathoida Jakurado ki karongda leiba CRPF ki personnel sing da kuki khulai fiber singna landarakhiba amade district asida thokliba atay violence ki thodok sing thijinaba New Delhi da leiba NIA ki headquarters amade NIA Imphal branch na NIA ki special court hajaraba matum case asi painaba special court asina khangalakibani case asiga mari lenyana file sing amade mari leinaba khudam changdam pudimak pikhalaknaba jiribam amasung Barabektra Police Station na court asina khangankre hairi panbayabade Jiribam Police Station na lariba case nga siga mari lenyana document khudima pikhatnaba khanganbiyu haina NIA na special court taksingkibani tha asigi taraga humdoida Central Home Minister ge directive matung ena NIA na case asi register tawkhibani NIA ge special private prosecutor ki matung inna haukiba tang taraga mathoida Barabektra Police Station da sakhangdaba khulai fiber singna landarakhiba amade Jakurado karongda yum amade dukan kaya mai thadoklambagi thaudo adu ahanba case one laukhatlei case asi NIA na Arms Act amade Unlawful Activities Prevention Act ki section 10 gi makhada file tawkhibani hairi NIA na file tawba ani suba case na numi adumaktada Jakurado karong amasung Barabek Makasa tharakpoina Kangleipak ki mera news ke topa maru iba ipauksin kongressar ke member thamjagi hanbada CM da Miyoi taruk tekta kaidana thadoknaba matam ama haibiyu hairubada CM na eidi laisunate kamai ngamdino haina pakhum pirakle ipenawbi kumza English nganiga kungo humdagi me ahumdagi ngasi pawba kuki militants na lepa leitana nongmai amadi bom kapsinduna landaba satharakpada natana kuki amadi mar militants na phajinduna thamliba jiribamdagi nupi ahum ga anga ahunga adubu tekta kaidana thadokpinaba matam amata haibiyu haina Manipura BJP lenga ki chief minister oiribi N Biren haijarubada CM na eidi laisunate kamai ngamdino haina pakhum piraklairi koki amadi mar militants na phajinduna thamliba jiribamdigi Yorembam Rina Devi se humpu gi masanupa yai maning thaujam ongbi ebenawbi Devi yauna ngarang jiribam student forums na chief minister N Biren unarubada chief minister na wafam thamnakhibani haine ebenawbi na phongdorakli koki amadi mar militants na phajinkiba miyoi taruk tekta kaidana thadokpiraknaba ngarang numidang hairo apunba club amasum hairo apunba maira paibina puna sillaga hairok chatakiba mairagi reledu ebenawbi susaruk yakhibaga loinana makna ngarang nungthil chief minister unarubagi paudam adu paumi singda phongdokhibani ningthaujam ongbi ebenawbi Devi jiribamdagi hauzik victim oiribi Yorembam Rani Devi ki masa manga gi manungda ahum subani ma hairok tami panduna lebani ebenawbi na makhatana hai jiribamdagi kuki singna phajin khiba nupi angang yawna puna miyoi taruk asigi matangda ngasi nungthil jiribam student forum ga mak masa yawna Manipur chief minister N Biren unagi maduda mahaki mama masi manang nupi amadi anga uhum adubo koki singi makutagi tekta kaidana
thadokhanbinaba matam amata haibiyu haina Chief Minister da haijarubada Chief Minister na eidi raisunate kamai ngamdino haina hairakpada thamoi yamna soki Manipur da leiriba miyam khudimangna mafam khangdriba nupi angang makhoi tarukpo athubuda thadokpirnaba amukta honaminasi haina ebenau bina appeal tawroduna makhatan hai koki militengsna phajingkiba numit marini suraba phawbud siba sangba mafam khangdana leiriba makhoi tarukko miyoibigi minungsi yengbiraga condition amati yauduna athubuda thadokpiraho aigi ipamgi laikaiduda CRPF na ngaktun leiribani makhoi mamangda kukisingna mitei tara phaduna pukibada karimata tabung ngamhodabasi yamna pendi pikliba angang ahumduna karamna leiragani nupi singatuda phatraba kukisingduna kari tarongani khanbada wakhal sile tapang khangti ingraba matamasda mafi marul su phajana yaukidi makhoi bu karamna leiramgani khanbada leitapang khangtri ima isel inaw nupi amasum pikliba angang ahum aduna tekta kaidana halakpa adutabu khorana ngaijari makhoi wakhal tumba sa pasangtre akhoi gi mateng pangbinaba Manipur miyam natana kanamata leitre hairaduna inawbina kapna pautan makhi maira pai bisa kyana sru gyaduna sangkiba ngarang inumidangi maira gi khongsat adu hairok gate tagi hauraga hairok litan phaw sakhi khongsat adu mara leijadraba mahiroi amadi misam khudak state amadi central lengan thadokhan gadabani misam phakhraga lengana tumina lesinbagi thawng yaningde athubu matamda misam taru aso engam yaudana thadokadabani today is children's day stop crime against women and children haina thawa placard kya paibagi loinana apun bagi weba kholau ki laudun rally du sakhen su pausn makhatana fundorakli makasa thrakpoina tu papauna senior police officer ani na lusingna kukisina phajin ki bami taruki rescue operation hokre Zaribangi Boropekras division the Thasigi Taragamathu Kuki militants in the Anga Home Nupi Home Pazin the Tiba Kangdan Lady Bissing also Engami out and rescue Tonavi operations in Chatanaba Manipur Police Department ki Inspector General of Police IGP Amasum Director General of Police DIG na lusing ba Henry State Forcing Station Tautuna Operation Satapo Krehaina official source Amanhai Manipur Police ki high ranking officials sing Borabekrada station tawduna rescue operation thabau ki basna state lengang na angang ahum amadi nupi ahum punna miyoi taru ko ki militants na phajin ki bedigi thiba khangdan leiri basida yamna lumna lawduna pakhaliba akhanaba rescue operation ki thabani hairiba high ranking officials sing asina inter agency cooperation sing managing resource kumna yengduna rescue operation asi mai pakna honagani local miyam amati law enforcement sing na hauzik sathariba rescue operation si soidana mai pakani haibigi thajabus tamdi loinana hauzik jeribam district ta tuan state amasum central forcing su leptana sangshili hairen su paus ta makatana photography ado hauzik kuina di miyam paus matang solution jarage mas miyam puna na update ngaminasi